Chahi 15-16 loan oigadabi nupi macha ama basam mana ifa phana chelaklaga rikso amagi makhada paktharaga lotuna lei. Mayamna karino haiduna so ngangnari. Khara laptakna chahi 50 loan oigadaba nupa ama yamna phingna somda nupi macha ama chelakpra ohobra haina mayam aduda onsinduna hangi. Magi wahangdu tabada nupi macha adu amukka hena pakhatkiduna riksogi spring do chet na pairaga maru luktaduna nupaduna udanaba lot baho laknari. Awuba misingduna di nupi machaduna karigumba pot ama lauraga chen khibada mapuna phagadabagi tanarakpagum natraga migi imungi minai oiduna leibada yumbuduna namja namtheknage tawbada kijabadagi chelakpagum magi wakhal tonganba mityengda unai. Ahanduna nupi macha adubu khudang pairaga rikso makhadagi chingthoknaba kanna laknari. Nupi macha aduna springda chetna pairaga khangbaduda chingthokpa sungamdre. Sauningbaga ikaibaga ani pakiduna nupi macha adubu ahanduna miyam mamang aduda khupakna sese thaduna pubire. Nupi macha adusu kaplaga laurai. Aibo amukta kanbiyo. Chinga makharomdagi ukil birbalgi machanupa Rosan mamanaba amaga makhongna lakpani. Tanja aduda Rosanna tauriba ahandugi mataududa khanghaudana sauningba poklure. Mahak nupi macha adugi manakta sensilingi. Mahadi hanasu asigumba si kaya yazadabani. Nomasu mayang double ruti yonba ama angang kharana double ruti mullaga chabiba thengnarubada mana angangsing adubu phuraga tankibani. Rosanna ahandugi galata pairaga mamaiduda kinna ahum marirak hek thinjili. Nupi macha adudi Rosangi makhong kolaga ebo mukta kanbiyo. Asi haibasu tokdri. Rosannadi ahanduna nupi macha adubu mayumda namja namtheknage tawrubadagi kiduna yumdagi chenthokkibaga mi khangkiba tare khanduna pharaga punaba hotnarigum khallure. Ngaihaktuda nupi macha adubu pokpi ekasini suselakduna mafam adu yaurakli. Ekasini na hairei. Ho ibungo, ahando phugonune. Mahak nupi macha adugi pokpane. Aina ne nupi macha sigi mamani. Hey, adumna tawba tawhaideko. Thambau Rosanna kinna mamaida ani ahumlak thilakpa aduda manatonda su nahi su tare. Rosan su kona thangdadi ikairakli. Ikai nungsiyanana mamanaba aduga chatkre yamna yangna. Nupi macha aduna Rosangi makhong kolaga aibo mukta kanbiyo chatkino aibo mukta kanbiyo haina laukiba adu Rosangi nakongda tattana tabagum tawri. Machan oina khalibra natraga nungsibi oina uribra haibadi ngamdre. Chahidadi makhoi ani yengnabada yadumak yamna khetnari. Rosanna makhatana khalai. Aibu ahandugi mayumda chatlaga lale muktang hairusira. As aisuba hek hanghaudana aigi asaubise hek tamang thaba. Sulomdana thambau amadi ekasini machanupi ibem nungshibu otorikso amada themlaga kakhathanduna puraga chatkre. Mayum yauraga sauna nupi macha adubu mamangi kada mapandagi thongso lonsillaga thambiramlaga makhoi thabak chatkre. Asumna nungthilgi matam haukre. Ahingda Rosan tumba yadana nupi macha adugi wakhal kana khalli. Amuksu mana kinna thinbada nahi takiba ahangisu amuk khalakli. Nongale ayung anta Rosandu nupi macha adugi yumthirai. Mathang sung hanglaga lakpada nupi macha adugi thongalda hek changlakle. Nupi macha adugi maming ibem nungshi kawi. Mathakta mabung ani lay. Mabung ani dugi mathakta mache amasu lay. Mache du mayum pankre. Mache sumagi layna duga manaba matang ama lakki. Mache gidi biye loiraga haurakpani. Maiba amana mayum thuna palaga phagani haibadagi mayum thuna palhankibani. Mata charuduna mayum palaba matungda masagi anaba adusu adumak phakre. Handak amu macha atombi asil tawrakpa sidadi mama mapa animak nungaina dre amata. Ibem nungsi lairik yamna phai. Lairik oraibada pukning yamna changjabini. Mama ekasni shu lairik adumak pharakpani.
ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗꯨꯅ UDC ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯃꯃꯥꯒꯤ ꯕ꯭ꯔꯦꯟ ꯂꯧꯗꯨꯅ ꯂꯥꯏꯔꯤꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯄꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯍꯧꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯂꯥꯏꯔꯤꯛꯇ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯌꯥꯎꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯔꯣꯝꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯀꯟꯅ ꯆꯪꯂꯛꯂꯤ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯀꯨꯝꯁꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛꯇ ꯉꯥꯎꯖꯕꯤ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯗ ꯄꯥꯗꯨꯅ ꯂꯩꯖꯕꯤꯅꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯡ 3 ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯒꯦ ꯇꯧꯔꯛꯏ꯫ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯦꯝꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯔꯤꯈ꯭ꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒ ꯃꯇꯝꯁꯤꯗ ꯊꯋꯥꯏ ꯋꯥꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯕꯦꯝꯅꯨꯡꯁꯤ ꯃꯃꯥꯗ ꯀꯣꯜꯂꯒ ꯀꯟꯅ ꯀꯞꯆꯩ꯫ ꯃꯃꯥꯅ ꯐꯥꯔꯃꯥꯁꯤꯗ ꯍꯪꯂꯨꯕꯗ ꯚꯤꯇꯥꯃꯤꯟ ꯋꯥꯠꯂꯝꯒꯅꯤ, ꯚꯤꯇꯥꯃꯤꯟ ꯄꯤꯊꯛꯎ ꯍꯥꯏꯔꯛꯏ꯫ ꯚꯤꯇꯥꯃꯤꯟ ꯂꯩꯔꯒ ꯑꯗꯨꯁꯨ ꯄꯤꯊꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯍꯦꯛ ꯐꯥꯛꯇꯣꯛꯄꯒ ꯃꯀꯣꯛ ꯉꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯀꯤꯕꯒꯨꯝ ꯇꯧꯔꯔꯤ꯫ ꯃꯃꯤꯠ ꯁꯣꯛꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯃꯨꯛ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯇꯥꯟꯅꯖꯩ꯫ ꯑꯅꯣꯛ ꯍꯥꯞꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯅꯣꯛ ꯑꯃꯨꯛ ꯍꯥꯞꯂꯦ꯫ ꯃꯗꯨꯅꯁꯨ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕꯗꯒꯤ ꯂꯩꯅꯥ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯏꯕꯦꯝꯅꯨꯡꯁꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯦꯗꯤꯁꯤꯟꯒꯤ ꯗꯥꯛꯇꯔ ꯑꯃ ꯑꯃꯨꯛ ꯇꯥꯟꯅꯔꯨꯕꯗ ꯍꯤꯁꯇ꯭ꯔꯤꯌꯥꯅ ꯅꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯕꯦꯝꯅꯨꯡꯁꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄꯣꯖꯤꯁꯟ ꯂꯦꯞꯀꯗ꯭ꯔꯥ ꯈꯟꯅꯔꯝꯕ ꯏꯕꯦꯝꯅꯨꯡꯁꯤꯅ ꯄꯔꯤꯈ꯭ꯌꯥ ꯌꯥꯎꯗꯕ ꯑꯁꯤꯗ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯏꯕꯦꯝꯅꯨꯡꯁꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯂꯤ꯫ ꯏꯕꯦꯝꯅꯨꯡꯁꯤꯅ, "ꯔꯟꯖꯅꯥ, ꯑꯩꯁꯨ ꯑꯦꯛꯖꯥꯝꯗꯣ ꯌꯥꯝ ꯊꯥꯅꯤꯡꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯅꯥꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯊꯥꯔꯝꯂꯕꯗꯤ ꯅꯣꯏꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯒꯅꯤꯀꯣ?" "ꯑꯁ ꯌꯥꯔꯦꯁꯦ ꯅꯪꯁꯤꯗꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯔꯤꯕꯗꯣ ꯑꯗꯨꯅ ꯃꯔꯨꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯐꯖꯅ ꯊꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯈꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝꯅꯨꯡꯁꯤ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛ ꯃꯤꯔꯣꯟ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯨꯝꯕꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯩꯕꯁꯤ ꯎꯔꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯄꯥ ꯊꯝꯕꯧ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯗꯤ ꯎ ꯁꯨꯕ, ꯑꯣꯔꯗꯔ ꯂꯧꯕ, ꯍꯤꯡꯁꯥꯞ ꯄꯥꯕꯗ ꯃꯊꯧ ꯀꯟꯅ ꯆꯤꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯆꯟꯒꯤ ꯋꯥꯈꯜ ꯆꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯒ ꯑꯣꯐꯤꯁ ꯀꯥꯅꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯏꯕꯦꯝꯅꯨꯡꯁꯤꯒꯤꯗꯃꯛ ꯈꯔ ꯈꯜꯂꯤꯕ ꯑꯁꯤ ꯃꯃꯥꯗ ꯃꯉꯥꯏꯔꯦ꯫ ꯃꯃꯥꯁꯨ ꯑꯣꯐꯤꯁꯀꯤ ꯃꯊꯧ ꯆꯤꯟꯕꯒ ꯈꯔ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯑꯐꯕ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯝꯕꯧꯅꯗꯤ ꯃꯆꯥ ꯅꯥꯔꯒ ꯁꯥꯎꯕꯒꯨꯝ ꯏꯀꯥꯏꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯥꯔꯤꯕ ꯑꯁꯤꯗꯤ ꯏꯕꯦꯝꯅꯨꯡꯁꯤꯅ ꯅꯥꯅꯤꯡꯗꯨꯅ ꯅꯥꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯁꯤꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯧꯗꯕ ꯃꯤꯒꯤ ꯋꯥꯈꯜ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯒꯤ ꯃꯉꯥꯜ ꯐꯪꯕ ꯉꯝꯖꯗꯕꯒꯤ ꯗꯁꯥ ꯍꯥꯏꯕ ꯑꯗꯨ꯫ ꯊꯝꯕꯧꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯃꯗꯨꯗꯤ ꯃꯁꯤꯒꯨꯝꯕ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯩꯅꯥꯁꯤꯗꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯒ ꯐꯒꯗꯕꯅꯤ꯫ ꯁꯤꯒꯤ ꯋꯥꯍꯩꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯕꯧꯅ ꯀꯥꯎꯗ꯭ꯔꯤꯕ ꯑꯁꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯃꯄꯥꯒꯤ ꯋꯥꯈꯜꯗꯨ ꯃꯆꯦꯒꯤ ꯍꯥꯛꯇꯛꯇꯁꯨ ꯆꯨꯝꯈꯤꯕꯅꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯇꯥꯟ ꯆꯥꯕ ꯂꯩꯔꯕꯗꯤ ꯊꯥꯖꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯈꯨꯡꯒꯪꯗꯒꯤ ꯉꯥꯡꯅꯔꯨꯔꯁꯤ, ꯃꯤ ꯊꯥꯔꯨꯔꯁꯤ ꯍꯥꯏꯅ ꯉꯥꯡꯅꯔꯦ꯫ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯛꯄꯗ ꯏꯕꯦꯝꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯎꯍꯧꯗꯕꯅꯤ꯫ ꯊꯝꯕꯧꯅ ꯎꯁꯪꯗꯒꯤ ꯀꯦꯔꯣꯁꯤꯟ ꯈꯔ ꯂꯧꯒꯦ ꯆꯪꯂꯛꯄꯗ ꯏꯕꯦꯝꯅꯨꯡꯁꯤ ꯀꯥꯗ ꯂꯩꯔꯝꯗꯕꯅꯤ꯫ ꯄꯥꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯁꯣꯔꯣꯛ ꯌꯧꯈ꯭ꯔꯦ ꯍꯥꯏꯅꯔꯛꯄꯅꯤ꯫ ꯊꯝꯕꯧ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯏꯕꯦꯝꯅꯨꯡꯁꯤ ꯊꯤꯕ ꯊꯣꯔꯛꯄꯗ ꯆꯤꯡꯉꯥ ꯃꯈꯣꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯈꯤꯕꯅꯤ꯫ ꯔꯣꯁꯟꯅ ꯏꯕꯦꯝꯅꯨꯡꯁꯤ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯜꯂꯒ ꯊꯝꯕꯤꯕꯗꯨ ꯎꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯔꯨ ꯂꯨꯞꯊꯔꯒ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯎꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯨꯔꯦ꯫
ꯔꯣꯁꯟꯅ ꯌꯥꯝꯅ ꯇꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯣꯁꯟꯅ ꯂꯦꯞꯂꯤꯕ ꯊꯣꯡꯅꯥꯎ ꯇꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯃꯠꯇ ꯀꯣꯏꯗꯅ ꯔꯣꯁꯟꯒꯤ ꯊꯣꯡꯅꯥꯎ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯅꯤ ꯑꯗꯨ ꯄꯥꯏꯔꯒ, "ꯇꯥꯃꯣ, ꯇꯥꯃꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯉꯤ, ꯑꯩ ꯄꯔꯤꯈꯥ ꯊꯥꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯉꯥꯡꯕ ꯋꯥꯉꯥꯡꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯣꯁꯟꯒꯤ ꯊꯃꯣꯏ ꯄꯨꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥ ꯇꯁꯦꯡꯅ ꯀꯞꯂꯦ꯫ ꯔꯣꯁꯟ ꯏꯕꯦꯝꯅꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯐꯅꯕ ꯂꯥꯌꯦꯡꯕꯤꯒꯦ ꯆꯞ ꯌꯨꯡꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯔꯣꯁꯟꯅ ꯊꯣꯡꯅꯥꯎꯗ ꯂꯦꯞꯂꯤꯉꯩꯗ ꯑꯦꯀꯥꯁꯅꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ, "ꯏꯃꯥ, ꯑꯩ ꯉꯔꯥꯡ ꯄꯥꯕꯨꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯃꯗꯨꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯏꯆꯜꯒꯤ ꯑꯅꯥꯕꯁꯦ ꯐꯖꯅ ꯂꯥꯌꯦꯡꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯁꯤꯕ ꯏꯃꯥ"꯫ ꯑꯦꯀꯥꯁꯅꯤꯁꯨ, "ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯅꯦ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯁꯤ, ꯏꯃꯥ ꯅꯈꯣꯏ ꯄꯥꯕꯨꯡ ꯀꯧꯊꯣꯔꯛꯀꯦ" ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯀꯥꯁꯅꯤ ꯊꯝꯕꯧꯗ ꯄꯥꯎ ꯄꯤꯔꯨꯔꯤ꯫ ꯊꯝꯕꯧꯁꯨ ꯊꯣꯔꯛꯇꯨꯅ ꯔꯣꯁꯟꯒ ꯎꯅꯩ꯫ ꯔꯣꯁꯟ ꯃꯥꯅ ꯀꯤꯟꯅ 3 ꯊꯤꯟꯗꯨꯅ ꯐꯨꯕꯗ ꯅꯥꯍꯤ ꯇꯥꯈꯤꯕ ꯊꯝꯕꯧꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯇꯞꯅ ꯈꯣꯟꯐꯝ ꯑꯃꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯉꯔꯥꯡ ꯅꯆꯥꯅ ꯄꯥꯕꯨꯡꯗ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ". "ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯗ, ꯄꯨꯝꯅꯃꯛꯁꯦ ꯏꯆꯥ ꯑꯉꯥꯎꯕꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ". "ꯄꯥꯕꯨꯡ, ꯏꯆꯜꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯤꯒꯅꯨꯕ, ꯑꯩ ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯕꯕꯨ". "ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ ꯏꯕꯨꯡꯉꯣ, ꯃꯥꯒꯤꯁꯤꯗꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯐꯒꯗꯕ ꯂꯩꯅꯥꯅꯤ". "ꯄꯥꯕꯨꯡ, ꯏꯆꯟꯁꯤꯕꯨ ꯀꯔꯝꯅ ꯑꯁꯨꯛ ꯅꯧꯅ"? "ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯦꯞꯄꯅꯤ. ꯂꯥꯌꯦꯡꯕ ꯍꯥꯏꯕꯕꯨꯅꯦ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯃꯌꯨꯝ ꯄꯥꯜꯍꯟꯕꯅꯤ. ꯏꯕꯨꯡꯉꯣꯅ ꯏꯆꯥꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯅ ꯏꯕꯨꯡꯉꯣꯅ ꯏꯆꯥꯁꯤ ꯂꯧꯔꯣꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯤꯕꯗꯣ ꯀꯥꯏꯗ꯭ꯔꯦꯗꯅ". ꯔꯣꯁꯟ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯉꯔꯥꯡ ꯃꯥꯕꯨ ꯐꯨꯈꯤꯕꯗꯨꯒꯤ ꯑꯁꯥꯎꯕ ꯍꯟꯗ꯭ꯔꯤꯕꯣꯔꯦ. ꯃꯁꯤꯒꯤ ꯑꯍꯟꯁꯤꯗꯤ ꯉꯥꯡꯅꯕ ꯈꯔ ꯋꯥꯕ ꯑꯍꯟ ꯑꯣꯏꯔꯦꯗꯅ". ꯔꯣꯁꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯕ ꯑꯗꯨꯗ ꯊꯝꯕꯧꯅꯗꯤ ꯃꯥꯒꯤ ꯋꯥꯗꯨ ꯔꯣꯁꯟꯅ ꯌꯥꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ "ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯔꯒꯗꯤ ꯏꯄꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣꯗ ꯍꯧꯖꯤꯛꯃꯛ ꯀꯩꯅꯥ ꯍꯦꯛꯇ ꯀꯠꯂꯒꯦ". ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯟꯅ "ꯏꯁ" ꯍꯥꯏꯔꯒ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯟꯅꯅꯕ ꯑꯃꯠꯇ ꯉꯥꯏꯕ ꯎꯄꯥꯏꯗꯤ ꯃꯥꯕꯨ ꯂꯧꯔꯒ ꯂꯥꯌꯦꯡꯕ ꯄꯨꯕ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏꯗꯤ ꯂꯩꯔꯔꯣꯏ꯫ ꯃꯄꯥꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯅꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯁꯦ ꯑꯐꯪꯕ ꯅꯨꯄꯥ ꯑꯃꯗ ꯅꯝꯗꯨꯅ ꯄꯤꯔꯒ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯤ꯫ ꯑꯩ ꯀꯔꯤ ꯎꯄꯥꯏꯗꯤ ꯇꯧꯁꯤꯒꯦ? ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯁꯤꯔꯥ? ꯑꯩꯅ ꯃꯆꯥꯅꯨꯄꯤꯁꯤ ꯀꯩꯅꯥ ꯀꯠꯂꯒ ꯂꯧꯗꯨꯅ ꯌꯨꯝꯗ ꯊꯝꯂꯕꯗꯤ ꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯑꯌꯦꯠꯄꯗꯤ ꯂꯩꯔꯣꯏꯗꯧꯔꯤ, ꯑꯗꯨꯕꯨ ꯌꯨꯝꯗꯅ ꯀꯔꯤ ꯍꯥꯏꯔꯒ ꯄꯨꯁꯤꯟꯕ? ꯐꯔꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯏꯕꯦꯝꯅꯨꯡꯁꯤꯒ ꯑꯩꯒ ꯀꯩꯅꯥ ꯀꯠꯄꯒꯤ ꯋꯥꯐꯝꯁꯦ ꯈꯪꯍꯟꯗ꯭ꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯆꯟ ꯁꯛꯂꯒ ꯂꯥꯌꯦꯡꯂꯨꯕꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏꯅ꯫ ꯔꯣꯁꯤꯅꯤꯅ ꯄꯥꯎꯁꯤꯕꯨ ꯇꯥꯔꯒꯗꯤ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈꯤꯒꯗ꯭ꯔꯅꯦ? ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯗꯤ ꯆꯍꯤꯁꯤꯒ ꯑꯩꯒꯤ ꯆꯍꯤꯁꯤꯒ ꯌꯦꯡꯅꯕꯗꯗꯤ ꯌꯥꯝꯅ ꯐꯥꯛ ꯆꯠꯂꯤ꯫ ꯍꯣꯏꯗ, ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯕꯗꯤ ꯃꯥꯁꯨ ꯌꯥꯕ ꯌꯥꯏꯅ꯫ ꯔꯣꯁꯅꯤꯁꯨ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯔꯤꯁꯔꯆ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯔꯣꯁꯟꯅ ꯏꯀꯣꯅꯣꯃꯤꯛꯁꯇ ꯔꯤꯁꯔꯆ ꯇꯧꯕ ꯂꯣꯏꯗꯨꯅ ꯊꯦꯁꯤꯁ ꯁꯕꯃꯤꯠ ꯇꯧꯔꯒ ꯚꯥꯏꯚꯥꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯃꯝ ꯍꯦꯛ ꯐꯪꯕꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯎꯅꯗꯕꯗ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯕ ꯍꯧꯔꯤꯕꯅꯤ꯫ ꯔꯣꯁꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯇꯨꯡꯗ ꯊꯝꯕꯧꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯔꯦ꯫
ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯔꯣꯁꯟꯒ ꯏꯕꯦꯝꯅꯨꯡꯁꯤꯒ ꯌꯨꯝꯅꯥꯛ ꯌꯦꯛ ꯂꯧꯅꯕ ꯌꯥꯗꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯕ ꯑꯁꯤꯅꯤ꯫ ꯃꯤꯇꯣꯞ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯔꯣꯁꯟꯗ ꯀꯩꯅꯥ ꯀꯠꯇꯨꯅ ꯄꯤꯔꯦ꯫ ꯊꯝꯕꯧꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯦ, ꯔꯣꯁꯟꯒꯤ ꯑꯁꯥꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯔꯣꯁꯟꯅ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯂꯥꯛꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯕꯦꯝꯅꯨꯡꯁꯤꯗꯣ ꯔꯣꯁꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈꯤꯕꯗꯨꯗ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯕꯤ ꯑꯃꯒꯨꯝ ꯃꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯃꯥ ꯉꯥꯎꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯁꯨ ꯃꯄꯥꯅ ꯃꯥꯕꯨ ꯔꯣꯁꯟꯗ ꯁꯤꯟꯅꯔꯛꯄ ꯑꯁꯤ ꯚꯥꯞ ꯈꯔ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯌꯨꯝ ꯌꯧꯔꯒ ꯔꯣꯁꯟꯅ ꯃꯃꯥ ꯄꯥꯕꯨꯡꯗ ꯉꯔꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯣꯡꯗꯣꯛꯇꯅ ꯆꯦꯠꯅ ꯂꯣꯠꯂꯤ꯫ ꯃꯆꯜ ꯁꯛꯅ ꯂꯥꯌꯦꯡꯕꯤꯅꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯇꯥꯡꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯌꯥꯎꯖꯗꯕ ꯕꯤꯔꯕꯜ ꯑꯃꯗꯤ ꯔꯥꯙꯦꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯂꯕꯁꯨ ꯃꯃꯧꯕꯨ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯔꯣꯁꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯕꯦꯝꯅꯨꯡꯁꯤꯒꯤ matangda wari sanari. Mapana Hai mama nupi macha ase masak matawna ingtapiba aidi othokna nungsijakreda wakhan ama amaga laida. Mamana amu aduninghe moi pabung aisune wakhal kase yamna sagatjari potni ase hairaga matay manao adu nokminari. Taubagidi Rosanna Manipuri University da maga research tauminaribi Beribalgi marup Ranjangi machanupi Rosiniga mari lainai haibadiki paubudi makhoisu hanadegi tarabani. Masakti ibemnungshina yamna hena phaze. Beribaldi ahal laman seba taugadabi masak matau phazabinabu hena pamjabani. Ibemnungshigi masaksi Beribaldadi yamna hena du chanarure. Rosan yumgi mama pabungda matam khara ibemnungsibu Bangalore Nimhasta Purda layengluge madugi achangba paisa khara puthokpiyu haise. Likpada maming chatliba ukil Beribal machagi thamoi sengba wa adu harau harau yabire. Bangalore soiduna chatlagani haibagi numit leplaba matungda nongma Rosan University da Rosnibu unaba lai. Rosni na pawadu nimpung hana taramle. Rosni gyan laibi oibana Rosangi wa adu yaningba poklagasu satkadauriba khongchat adu pokminnadaba laisabi amaga punna chatminagadaba khongchat oibana jingnaba kharadi adumak phauribani. Adubu thaurang pumnamak loiraga hairaba wafamnina mangol oibirau hairaga Rosni shu adumak lehaure. Rosanna mama pabungna su yarabanina Bangalore chatnanaba Kolkata phawbagi flight ticket kaklore. Kolkata to Bangalore phawbagi Coromandel Express ki train ticket su kakle. Asumna ibemnungsi amadi Rosan Bangalore gi Nimansta da layengba chatkre. Bangalore yauraga Nimansta ming chanduna layengba haure. Brain gi CT scan laure. Thoidokpa asoibadi yaudre. Makhatana EEG amuk laure. EEG da phangba result matung ina abemnungshigi anaba asi saraygi mawong oina tauba brain da mathau khara hena taurubadagi haurakhiba lainani. Chahi amarom hidak amakhak leptana nungtigi tumamdaida charaga soidana phagani haire. Paisa ichangchangdana anaba diagnose tauba asida Roshan haidingai laitana nungaire. Ibemnungsibu doctorgi advice matung ina hidak pijabasu haure. Yumda thuna hanba yabadu handana hotel da lairaga yengba yaba koiba yaba Bangalore mafam ayamba chattuna yengi. Skon temple chattuna lai khurumi ibemnungsi anaba pharabanina mabu paisa changna lamdam tamna pubirakliba layengbiriba Rosangi mangol oinaba borniba haurai. Rosan su ibemnungshigi wakhal khara nungaijanaba phirol mana pamba khallaga su laibiri. Asumna hidak chang naina chaduna tha ama makhai mukka amada punna laiminarakpa asida makhoi ani khara hena naksinare. Karimata koinaraktre ibemnungshigi anaba adu amuk makha tana haukhidre. Mahak normal phazna tare.
ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯛꯄꯗ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯧꯄꯥꯃꯛꯇꯤ ꯅꯠꯇꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯣꯛꯅꯔꯛꯂꯤ꯫ ꯉꯧꯔꯕ ꯊꯥꯖꯒꯤ ꯐꯖꯕ ꯃꯉꯥꯜꯗ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯅꯤꯡꯂꯛꯄꯒꯨꯝ ꯅꯣꯡꯃ ꯏꯕꯦꯝ ꯅꯨꯡꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯃꯀꯣꯛ ꯇꯨꯝꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯃꯁꯝ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯔꯣꯁꯟ ꯇꯨꯝꯂꯤ ꯈꯟꯗꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯃꯃꯥꯏꯗ ꯄꯥꯎꯗꯔ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯁꯟꯅ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯎꯔꯨꯔꯦ꯫ ꯔꯣꯁꯟꯒꯤ ꯊꯃꯣꯏꯒꯤ ꯏꯄꯥꯛꯇꯨꯁꯨ ꯑꯌꯨꯛꯇꯨꯗ ꯃꯤꯡꯁꯦꯟꯗ ꯇꯥꯕ ꯏꯕꯦꯝ ꯅꯨꯡꯁꯤꯒꯤ ꯉꯧꯔꯕ ꯊꯣꯠꯅ ꯃꯦꯡꯂꯕ ꯊꯥꯖꯒꯨꯝꯂꯕꯤ ꯃꯥꯏꯊꯣꯡꯗꯣ ꯎꯔꯨꯕꯗ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯦ꯫ ꯏꯕꯦꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯔꯣꯁꯟꯅ ꯎꯔꯒ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯈꯜꯂꯨꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ? ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯨꯔꯕ꯭ꯔꯥ? ꯃꯥꯒꯤ ꯑꯅꯧꯕ ꯊꯃꯣꯏꯒꯤ ꯏꯔꯥꯡꯗꯨꯕꯨ ꯔꯣꯁꯟꯁꯨ ꯄꯥꯝꯖꯕꯒꯨꯝ ꯇꯧꯔꯨꯔꯦ꯫ ꯔꯣꯁꯟ ꯈꯨꯗꯛꯇꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨꯗꯤ ꯏꯕꯦꯝ ꯅꯨꯡꯁꯤꯒꯤ ꯃꯄꯥ ꯊꯝꯕꯧꯅ ꯏꯕꯦꯝ ꯅꯨꯡꯁꯤꯕꯨ ꯃꯉꯣꯟꯗ ꯀꯩꯅꯥ ꯀꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯌꯦꯛ ꯊꯣꯛꯅꯈꯤꯗꯕꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯌꯥꯗ ꯊꯨꯅ ꯅꯛꯁꯤꯟꯅꯕ ꯈꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯑꯑꯣꯟꯕ ꯋꯥꯈꯜꯅꯣ! ꯁ꯭ꯋꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯅꯀꯥꯒꯤ ꯃꯃꯥꯡꯗ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯃꯨꯅꯤ ꯐꯥꯎꯕ ꯉꯥꯎꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯁꯀꯨꯟꯇꯂꯥ ꯃꯤꯇꯝꯈꯤ꯫ ꯃꯁꯤꯕꯨ ꯂꯥꯜꯂꯤ ꯀꯔꯝ ꯍꯥꯏꯁꯤꯒꯦ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯔꯣꯁꯅꯤꯒ ꯅꯛꯁꯤꯟꯅꯈꯤꯕ ꯋꯥꯁꯛ ꯉꯝꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯀꯥꯎꯊꯣꯛꯈꯤ꯫ ꯔꯣꯁꯟ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯅ ꯏꯕꯦꯝ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯆꯪꯂꯛꯂꯒ ꯂꯦꯞꯂꯨꯕꯗꯨ ꯏꯕꯦꯝ ꯅꯨꯡꯁꯤꯅꯁꯨ ꯃꯤꯡꯁꯦꯜꯗ ꯎꯔꯦ꯫ ꯏꯕꯦꯝ ꯅꯨꯡꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯇꯌꯥꯡ ꯇꯁꯣꯏꯕꯒꯨꯝ ꯃꯤꯍꯨꯜꯒꯤ ꯏꯆꯦꯜ ꯀꯪꯈꯠꯂꯛꯂꯝꯃꯤ꯫ ꯊꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯑꯅꯤꯃꯛ ꯍꯥꯡꯅꯕꯒꯨꯝ ꯇꯧꯔꯦ꯫ ꯔꯣꯁꯟ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯉꯧꯔꯕ ꯂꯦꯡꯕꯥꯟ ꯑꯅꯤꯗꯨꯗ ꯊꯝꯂꯨꯔꯦ꯫ ꯀꯪꯐꯥꯜ ꯏꯀꯥꯏꯊꯤꯕꯤꯅ ꯈꯨꯠꯅ ꯁꯣꯛꯂꯨꯕꯗ ꯃꯥꯅ ꯊꯨꯅ ꯎꯝꯁꯤꯟꯈꯤꯕꯒꯨꯝ ꯏꯟꯈꯠꯂꯛꯄꯤ ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯇꯨꯈꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯇꯨꯈꯣꯡꯗ ꯅꯠꯇꯅ ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯅꯧꯔꯕꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯔꯣꯁꯟꯒꯤ ꯀꯜꯂꯕ ꯃꯈꯨꯠ ꯌꯦꯠꯇ ꯄꯨꯟꯅ ꯄꯥꯏꯔꯒ ꯑꯕꯦꯝ ꯅꯨꯡꯁꯤꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯔꯣꯁꯟꯒꯤ ꯐꯨꯔꯤꯠ ꯌꯥꯎꯗꯕ ꯍꯥꯡꯂꯕ ꯊꯕꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯣꯜꯂꯕ ꯈꯖꯥꯏ ꯑꯗꯨꯅ ꯉꯥꯊꯔꯒ, "ꯇꯥꯃꯣ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯂꯨꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯃꯨꯡꯊꯛꯇ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯅꯧꯕ ꯑꯑꯣꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯃꯝ ꯄꯨꯔꯛꯂꯒ ꯍꯜꯂꯛꯂꯦ꯫ ꯑꯅꯥꯕ ꯐꯔꯕꯁꯨ ꯑꯕꯦꯝ ꯅꯨꯡꯁꯤꯕꯨ ꯔꯣꯁꯟꯅ ꯃꯌꯨꯝꯗ ꯊꯤꯟꯗ꯭ꯔꯦ꯫ ꯑꯍꯟꯁꯤꯡꯅꯁꯨ ꯊꯤꯟꯕꯤꯔꯨꯔꯣ ꯍꯥꯏꯗ꯭ꯔꯦ꯫ ꯃꯄꯥꯝꯒꯤ ꯃꯤꯅ ꯄꯥꯎ ꯇꯥꯔꯕꯁꯨ ꯍꯪꯂꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯕꯦꯝ ꯅꯨꯡꯁꯤꯅꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯊꯤꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯀꯥ ꯇꯣꯉꯥꯟꯅ ꯐꯃꯨꯡ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ ꯃꯃꯥ ꯄꯥꯕꯨꯡ ꯎꯗꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯕ ꯃꯇꯩ ꯃꯅꯥꯎꯒ ꯆꯞ ꯃꯥꯟꯅꯕ ꯂꯝꯆꯠ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯣꯏ ꯈꯟꯖꯔꯕꯁꯨ ꯃꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯆꯠꯇꯨ ꯐꯖꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯑꯌꯦꯠꯄ ꯄꯤꯔꯝꯗꯦ꯫ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯔꯣꯁꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯁꯤꯅ ꯔꯣꯁꯅꯤ ꯁꯥꯎꯕꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯔꯣꯁꯅꯤꯅꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯥꯕꯗꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯔꯣꯁꯟꯒꯤ ꯌꯨꯝꯗ ꯆꯪꯕꯗꯤ ꯍꯪꯒꯣꯏꯗꯨꯅ ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯤ꯫ ꯑꯦꯀꯥꯁꯅꯤꯅ ꯑꯁꯦꯡꯕ ꯀꯩꯅꯥ ꯀꯠꯈꯤꯕꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯛꯂꯦ꯫ ꯔꯣꯁꯅꯤ ꯊꯃꯣꯏ ꯁꯣꯛꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯣꯠꯄꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯕꯦꯝ ꯅꯨꯡꯁꯤ ꯃꯤꯔꯣꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯇꯉꯥꯏ ꯐꯗꯅ ꯑꯕꯦꯝ ꯅꯨꯡꯁꯤ ꯂꯧꯈꯠꯄ ꯇꯥꯔꯦ꯫
Pau adu tabada Rosnidi numit kayani mapal thoktana kaptuna lenki. Matam khara leiraga abem nungshi machanupa ama pokle. Sosti su chawna sonjay. Maraksida Rosangi PSD baibagi numit leple. Magi baiba taubada Rosni bu pau pidre. Rosnina so magi baiba taubada Rosan bu pau taktre. Makoi anigi mari khanglap lapthokna khre. Unabada thoudoknare adubu Rosni afaba nupa kayana hairabada luhonglasi haibasu sukya yakidre. Amaromda Rosandi abem nungshi laurubadagi dawsu mathang yakhalakli. Mahak college ki oja khalle. Maraksida macha tha taruk pharakpa kanda abem nungshi metric parikya thai. Mahak first division da mark wangna phangduna pasu tawjare. Birbal haraubana loire nga leiruduna mamaubu thonghalaga chaminai. Masu nupa ama phangle macha college ki oja oire. Mamau metric oirabasu first division da pass tawjare. Masidasu karigi nungairudoribano. Amaromda Rosni di thamoi chakna leli. Makubokna sinbiduna 11 amuk thare. 12 parikha amuk yaurakpa matamdadi abem nungshi ani suba macha amamuk mirole. 12 ki parikha hek loiraga machanupa amasu amuk pokle. Birbal machanupa amata poklabasu masunupa ani subada amukka hena nungaije. Abem nungshi hantak muksu first class da pass tawjare. Mamau nupina itha thajadana larik yamna pharamba asida Birbalgi wakhansu apenba pokje. Asumna private da thaduna abem nungshi BS su first class pangduna loisille. Manemna macha sing hotna hauraga abem nungshi mau oina MA amuk tamni. MA dasu chahi kudingi mana first adumak tai. Abem nungshi ngasidi MA loisille. Rosangi imung nungaiba imung haiba adu oire. Oja khallaba tungda abem nungshi machanupi ama pokle. Birbalgi nungaiba kham thengle. Mana ningjabadumag thungle. Mana khalli. Abem nungshi haibise. Imung sigi Lakshmi haibado oirabani. Adobo birbal masu singi kumhai matam sangna uba phangdana nongma ahingda heart attack tawduna laikidre. Asumna awa nungaigi taibangi khongchetta chahi 15 haukiba khanghaudre. Rosansu Education Youth ki Director oire. Abem nungshi su Higher Secondary ki School ki Principal oire. Machanupa anini amana doctor aduga amana engineer tamli. Machanupi na 12 class tamli. Ningol chakauba matam yorokduna machanupa animak yumda suti thorakpadagi jangdre. Imungi mi punna laiba matamni. Matam Amagi Rosangi chana jabi Rosni Moirang College da PP oiri. Noma Churanchandpur College da seminar ama hodokpagi thaudok thauramda chief guest oinabagidamak Rosan Chuchampur da chatki. Thauram yaururaga halakpagi lambida Rosni Mayanglambam khaida makhutta khaw ama pairaga bus ngaiduna leplami. Director ki car ubada Rosni ikaiduna mamai hut leithoki. Rosni bu ure. Driver da car amukta khamu hairami. Driver na car adu khamlaga. Rosni bu magi car da chatkrasi hai. Rosni na yaramde. Car da ki kumtharaga Rosni da hairei. Nangna ibu phanayamna warauba leirabaso ngasidi car sida chatminakrasi kaidawbage. Rosni su Rosangi wahaiduda yadaba ngamdre. Rosarna car gi thongdo hangdoklaga Rosni bu kakhathale. Driver na car adu thauba haure. Makhoyani driver gi mamangda wahai amata phongdoknaba ngamlamde. Car manungda haukraba matamgi wari mathang ningsingnari. Adubu wahaidi amata phongdoknaba ngamlamdre. Kanna thauba car adusu khanghaudana kwa kaithel yauduna leiramle. Rosni na yumsu yaure. Car khambiro ai leja horage. Rosan tawpham khangdaduna mina haplakpa maru kaya changdreba yongchak charong ani dudagi khara ayamba du khalaga Rosni dapi. Rosni na yazarani pubikro. Aigidi imaga aiga khaktani pibiramdrabasu yaranida. Yaro puku karigino nangna ibo du kyamna waroribabo se puku.
ꯔꯣꯁꯅꯤ ꯂꯧꯕꯗ ꯇꯥꯔꯦ꯫ ꯃꯥꯁꯨ ꯃꯥꯒ ꯃꯃꯥꯒꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄ ꯉꯥꯕꯦꯝꯃ ꯑꯌꯥꯏꯕ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯔꯣꯁꯟꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯦ꯫ ꯔꯣꯁꯟꯁꯨ ꯃꯗꯨ ꯍꯔꯥꯎꯅ ꯂꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯥꯏꯅꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯔꯣꯁꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯅ ꯃꯄꯥꯕꯨꯡꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯧꯗꯣꯛꯄ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯁꯟ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯃꯦꯃꯤꯅ ꯃꯃꯥꯗ ꯇꯝꯂꯨꯕꯗꯒꯤ ꯑꯕꯦꯝ ꯅꯨꯡꯁꯤ ꯆꯪꯂꯛꯂꯒ, "ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ, ꯑꯉꯥꯡꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯗꯒ ꯇꯨꯃꯤꯟꯅ ꯆꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯃꯣꯏꯔꯥꯡꯗ ꯍꯦꯂꯣꯏꯒ ꯊꯦꯡꯅꯕꯤꯔꯛꯂꯕ꯭ꯔꯣ? ꯑꯩꯅ ꯈꯜꯂꯤꯅꯦ, ꯃꯍꯧꯁꯥꯒ ꯑꯃꯨꯛꯇ ꯇꯧꯗꯕ ꯉꯥꯕꯦꯝꯃ ꯑꯌꯥꯏꯕ ꯄꯨꯔꯛꯂꯤꯕꯁꯦ ꯊꯥꯏꯅꯒꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯇꯤꯟꯅꯔꯝꯕꯤ ꯃꯔꯨꯞ ꯑꯃꯅ ꯄꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯥꯛꯇꯗꯤ ꯅꯤꯡꯉꯥꯏ ꯇꯧꯕꯤꯅꯨꯀꯣ, ꯆꯥꯎꯔꯁꯤ ꯂꯥꯛꯎ꯫ ꯉꯁꯥꯏꯒꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯨꯕꯤꯔꯛꯄ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯊꯥꯏꯅꯒꯤ ꯆꯥꯅꯕꯤꯗꯨꯗ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯄꯤꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ?" ꯑꯕꯦꯝ ꯅꯨꯡꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯉꯥꯡꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯃꯨꯡꯗ ꯋꯥꯈꯜ ꯇꯧꯔꯨꯕ ꯔꯣꯁꯟ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯇꯦꯕꯜꯗ ꯐꯝꯂꯒ ꯃꯄꯥꯕꯨꯡ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯔꯣꯁꯟ ꯈꯨꯗꯛꯇ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯆꯤꯛꯂꯕ ꯆꯥꯎꯔꯕ ꯃꯥꯅ ꯐꯖꯕ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨ ꯄꯥꯎꯗꯝꯐꯝ ꯈꯪꯗꯕꯅ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯛꯂꯕ ꯐꯖꯔꯕ ꯐꯃꯨꯡꯊꯛꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯀꯞꯂꯒ ꯂꯦꯜꯂꯤ꯫